News Pauda Ming Tabiri Bisung Puyim Nam Anuradha Dibine Kono Krumzari. Hausek Maroiba Pauda Media person sing na thingnariba awaba amadi khudong sa tabaloina khangi kanagumana media person sing da aki akhang piba natraga pressure piba togumsi haina Manipur ge governor Anusha weekend hike Moirang danga si Chief Minister and the Birena College Pagatanse mission hodokre Perspective Education, Pedagogy, Question Setting and Evaluation under NEP 2020 Highway Hiramda Nimitare ni Chatharapa Faculty Program nga solution kre. Loinana Numitpur Leptana Yingsan Bangang Gataba Mapamda Aditya L1 nga situng kre. House Pausan Nupizari Manipur Press Colony Amadi Media Resource Center Sana Nabagi Ureboyong Manipur ge Governor Anusha weekend nga silam thakre Ureboyong Tambage Thorampa Ado Manipur Press Club ke 49 lakh soba mapokumon Thorampa ama ngasi Mezo Kundaleba Manipur Press Club ta pangthokiba aduga marilena na tamkibane Tharamadda Manipur ge Governor Anusha weekend all Manipur Working Journalists Union amsuge President Bijoy Kaksung Tabam Maut Minister Yunong Kamsant Amadi EZMG President Kogendra Khomdamsu Saruyaki. Taramadugi Manung Channa Lamdam Asida Hausik Toliba Irang Asi Loishanduna Mahusagi Punsida Amu Hanzalaktuna Puru Kudimak Nukshi Sanana Lainana Bagidamakta Piski Symbol Puba Kuno Angobakya Ahangba Malangda Maningtamna Pahenke Loinana Madam Sangna Manipur Press Club da Tabak Taram Lamba Miyoi Shingdasu Asamba Kudol Pidana Ikai Kamnaba Utpagi Taram Amaso Pangtoki Bagaloinana Amzugi Kumsali Sangani Kumarigi Calendar Amaso Pongke Taramatuga Mari Lenana Manipur ge Governor Anusha weekend high Miyoi Kudimak Media ge Lamda Tabak Toba Pangbanate Media ge Lamda Tabak Tauriba Shingna Kudong Saba Ase Manghandana Lebaki Tabak Amadi Miyangi Tabak Tobada Media ge Kudang Todang Hanbat Legumsi Media Shingna Loriba Todangbo Ikai Kunaba Utba Waina Amzuda Lupalaka Amagi Sempam Sudanetoronke Media person Singna Teneriba Awaba Amadi Kudong Sadaba Sing Loina Kangi Loinana Kanakumba Miyashina Media person Singda Akang Piba Natraga Pressure Piba Asi Togumse Hanesupodoki स्थापना दिवस उत्सव मनाने और अपने को आकलन का अवसर होता है यह मौका सभी सदस्यों को एक साथ रहने विचारों का आदान प्रदान करने अतीत की गतिविधियों पर विचार करने और भविष्य के लिए संभावनाओं और चुनौतियों पर चर्चा करने का भी अवसर प्रदान करता है मणिपुर प्रेस क्लब आज स्वतंत्र और जिम्मेदार प्रेस क्लब के रूप में अपना स्थापना दिवस मना रहा है क्लब ने पिछले 4 दशकों से अपने सदस्यों और प्रेस के कर्तव्यों की देख रेख करने वाली एक जिम्मेदार संस्था के रूप में कार्य किया है Taramadu Saruya Kiba Mod Minister Y Kemsana Hai Irang Asida Santi Hanzlangnaba Honabada Paumishina Kupna Kantaraga Miamda Paudam Bibiri Makatana so Asigambi Irang Asi Laksanaba Honabada Paumishina Loriba Taudang Makatana Adomaka Lobio Loinana Senior Journalist Amade Mother Katoka Sen Tawada Kudong Jadaba Mayuk Nariba Singe Kalaga Manipur Press Club ta Lepa Ama Habaninge Hariba Adu Mahak Masage Oiba Matengaloinana Lepa Hamna Batabak Bakamina se Haiki संभालने के लिए मैं रिक्वेस्ट करके धन्यवाद और लास्टली बस सब कह रहा था ये सब ऐसे होने के बाद ऊपर जाने में सेकंड फ्लोर थर्ड फ्लोर जाने में वो डगली हो रहा है तो इसको सरकार के पैसा तो मेरे को पता नहीं कहाँ से लाएगा तो मैं भी अपने तरफ से हाँ I'm holding one PMJ's white copy in India में लोग भी है मैं डोनेशन करके कुक का भी डोनेशन करके हाँ ऐसे उतोक सके मैं आने से खाया रहा मधु सेम से ही है डोनेशन करे Palibalinga kasana health sector amati education sector paganaba ihenba manteng
Miyang Sangtuna Lagli Education System Pagadahan Badanatana Quality Education Puranga School Pagadanshi Mission Makada School Chamaga Kunge Matakta Chamaga Kunta Amaga Kangatuna Sanction Taure School Chaniga Nipu Surakani Haina Manipuri Minister and Birina Pondokre Wapoma Singasi Manipur Lengake Department of Higher Education Sinduna An Batangka ke Oina Manipur ke Kangalaba College Kumarida Paikakadaba College Pagananshi Mission Haudopa Amadi Morang Assembly Constituency da Paikakadaba Amadi Paikatliba Development Project Singi Jatra Hunba Amadi Sangabagi Moirang College da Pangtokiba Thoramda Atoba Mitunglen Oina Sarugia Duna Chief Minister and Birena Pundokibani Mauna Makata Kibada Awang Batakta Mahitam Liba Mahiroi Shingsu Hena Paganaba College Pagajan Si Mission Amadopani College Kudingi Lupa Crore Animakai gi Sanction Tauraga Tabaga Paikalagani Ngasigi Mironta Paraga Tungi Mironta Pagadamani Education Yaudrabadi Ngasi Lang Libani Education Yaurabadi Reserve Forest ge Meaning Kangani Protected Forest Amati Wetland ge Meaning Kangani Construction na Piriba Constitution na Piriba Forest Protection ta Ekangani Masi Kangdabana Ngasi Irang Topani Education Haraga English Ngang Bakaka Haibadanate Loge Oiba Jana Kanglon Tapuna Makangba Changi Haike Haukiba politicians sing na Masage Interesta Tabakto Kiba Laibake Kankidabana Mapandaki Lakpa Mioishingna Mapusarakpani Masigi Akiba Kara Chahi Tara Romge Mamanda Akiba Pauke Lisangane Tarutagi Lisangane Tarani Panda Kol Jamapan Maraputa Taru Hengali Mi Hangat Panate Yumba Hangat Pani Masida Sumba Yengo Habitadi Yaroi Politics are Habasi Lebaka Jokanaba Miangi Punji Jokanaba Miang Sana Ubangambaduni Tabak Hapa Ngambadunate Handaki Irang Asida Yung kay mangan gibasing yum sana na bahonari yung gipot say lena na ba imong amadalupalising kumanga pidagani Manipura nga si tokleba kangluki irang nga si education yaw da badagini maram sina palibalenga ka sina education system pagadahan badan natana quality education purang na ba lepta na honari Tole bakangloki irangka asina ekoi kudingda maru ena tampaki miamda torbong pagaksaw ka amati ade kulseng yamna satina sohle Matenga pangliba kuding so isona soidana board bibigani morang ase puariga sagona balamdamde mapama ase ngaktuna thambachangi puari khangdaba mayam yauri aduna thangjengbu thangteng onthoklam libane Manipura Ladipa Purup Senka Puna Manipur Ngaminasi India Ngaminasi Haike Chief Minister na Morang Assembly Constituency da Miyamna Pamba Anouwa Taurang Senka Paikat Kadaba Sing Sulau Toke Taramda Chief Minister na Morang Assembly Constituency da Paikat Kadaba Development Project Tarahumdoki Foundation Stone Maikumba Hangdoki Amadi Sangake Manipur ge Tonganba College Singdage Kangalaba Mahiroi Tarada So Chingak Kongho Thorangi Makada Mobile Phone ta Amadi Incentive Lopalising Taratara Su Yantoke Loinana Directorate of University and Higher Education Phongbalari Homso Phongke Ngasige Tharamda Education Law and Legislative Affairs Minister Thonazam Basanto Kumar Yas and Works Minister Govindas Konthosam Water Resource Minister Awangbo Nimai Forest and Environment Minister Chambisazet Oinam Assembly Constituency ke MLA Irengbam Nalini Morang Assembly Constituency ke MLA Thongam Santi Manipur Lenga ke Chief Secretary Dr. Bini Chausi Education ke Commissioner Ais Gyanda Prakash Lenga ke Makok Thongba Position Chingsu Salwiaki Susai soidana pirkani ana iman thajaba thamjali Maramdi education yauda badagini ngasi langi ba mayams education yauda madi reserve forest ki meaning khangani education yauda madi protected forest ki meaning khangani education yauda madi wetland ki meaning khangani Education Madi Constitution
Ayushman Bhava campaign ge sarukama aina district health society kaksang ne sinduna mega health mela among as community health center CHC kaksang da pangthokre haukiba September ge tang 13 tage hauraga mas ge tang 13 lisang ani kunmari phawa pangthokadaba Ayushman Bhava campaign ge makada marilak suba oina pangthokiba ngasage mega health mela aduda is a hospital Langol Imphal amasong district health society kaksang ge doctor nurses amade adai staff singna mating pangduna kaksang tongan tongamba mafam singki lakhiba mioi tamaga kunipanbo ops and gynae medicine pediatrics surgery ENT eye psychiatric skin ga mari leinaba anaba sing layang bagaloinana heda langthak singsu lemna yan thoki ultrasound ECG amadi atai laina test tawbage kudong sabasu phanganke helmela asige kanaba miyam na lobi haina CHC kaksange emo in charge Dr. Khangembam Gopeshona phundurak अखोई सी कासिंग स्पेशलिस्ट डॉक्टर सिंगना वे फ्री सर्विस तौदना असुलबा आयुष्मान बाबा की हेल्थ मेला असिदा प्रजासिंग द खुदोंचाबा पिजरी सिंगबा खुदोंचाबा असि अखोई मास फाउ चथरजरगनी मरमदि मसिगी आयुष्मान बाबा की मेला असिना प्रजासिंग द कानबा पिबसी अजुगमति कानबा पिबदुना मरम ओरकांदा गवर्नमेंट ऑफ इंडिया ना कोई मसी चथर को हाइबगी इंस्ट्रक्शन की मतुगिना कोई मास फाउदी कोई मसी चथरजरगनी Grace Cottage Culture and Education and Development Foundation kaksing senduna school asida numit tarani sona satharakeba workshop ngaselution kre school nasagi campus ta pangthokeba workshop lotion bagi tharombatuda Grace Cottage Academy ge president M Ibohal kaksang assembly constituency ge MLA M Rameshwar amadi advocate KSIS Saran Kumarina mathang sena tharamabu athoiba mithunglen amadi akhanaba mithunglen oina saruyakhe ngasagi tharamda Maibi Laiching Jagoi Holy Pala Togal Jagoi Yauna Tonga Tonga cultural program ke asu utki handwriting is the index of a person's composure hai niyamagi Pibam Pirip Simagi handwriting dagi Kangani Mazi Yamna Jessin Babira Yamna Lubamira Yamna careful Babira handwriting dagi Kangayaduna handwriting si Angang wearing either Koi Pasana calligraphy yana Hoema Topani Adu the Tamho handwriting si Angang Thawal ningtho lining tho lairambi thawal loba thawal nanga se lamdamba ase tagdo laitana ingni changna leba lamdamba ama oirangna bagi damakta Thawal ningtho ibudo ibenoge maphamda thawni thawramba ama thawal nonghangkhongda leiba ibudo ibenoge khubamda pangthokre Utra Sanglen Sanakonungge Maicho Atonba TH Radha Mohonda Maiteina Sarugi Yaduna Pangthokiba thawni thawramba aduda Thawal Leikai Marigi Miyamna Athenbo kya karakpagaloinana ibudo ibundo antige maphamda thawni jakhi Thawalge akoibada leiriba arambai tekolge thawmi kyasu saruyakhi Tharamaduga mari lainana Thawal ningtho lainingtho lairambi Thawal lob Thawalge president as Robin Mangangna phungdorakpada Maitai midai ekoige oina amadangai da pumphambo oiba laisangka hairagadi omang lai laikol asina oiba maramna hauzik lebake tangdu laitra da ba matampa asida ireisa punamak Sapanaba amaga nungsinaduna lingza manana puruba haibadu oinanaba amasong ing tapalamdamba ama oihanbiu loinana thawal lekai marida mishi minage pamdaba thongtok sing thohan bigano haina ibudo ibandau anige mapamda thongni jabani lamdam asida leidiba mitai punamangna isai isagi konleba Umang Laikombo Chena Ningjase Maicho Atonba TS Radamon Maitena Thongni Thawrampa Asibu Soidang Ngamdana Pangthok Pirambage Damakta Thawal Ningtho Lainingtho Lairambi Thawal Lob Thawal Gi Maikai Dege Apembaso Phungdok Sari Hana Phungdoraklai Sagangda Central Force Lebe Yaroi Haiduna Haukiba Chehigi Nabembage Tangda Tarahumdoi Dege Hauna Sagang Bazar Ge Wangu Lambida Pamsinduna Nungsu nungsa kangduna ing yarik tunanga si pauba
lerakpa tha ani phazalakadariba asage matangda ngasi kumbi kendra amade sugunu kendra deki lakpa masang yamlaba maira paibishingna sarugya duna public meeting ama pangthokre kumbi kendra amade sugunu kendra anige maira paibina senduna wangu hallo playground da pangthokiba mifamba aduda lamdam deki lakpa maira paibi luchinba singna phongdorakhibada sagangda leram liba kom maitei amadi maitei pangal phuropa ahumna yamna nungshi chanana lemina ragle irang sulaitaba sagangda anishuba mahar regiment thamba sungya yaroi hausik yumda sangba yarna leidiba napata amadi tangsenka halupta oina thambiyo haiba wafam kya phungdona ragle mipampa aduna amato oina sagangdagi mahar regiment tha sige tang tarom doi phau ke manungda lautokadabani karigumba lautoktarabade manipurda leidiba ima lup sangaloinana hena kamba khongjang changsilagani loinana manipurda ke koke singi su athobada lautokadabani haibane chingba warep sing lauke wangu na ru konse tumna mai thau haidre chininaw sa adu kotik na koi nungsi gani Kasi sibai di damakta tanthok di damakta chief minister di manakta isama anirok chatra pukning yamna so in chief minister da chatma tamda momanini amuk hai thani pharakhare ngasi amuk kaya amuk lep kadoi ing signal ejariba sagang area da leriba mahar regiment Indian army sing asi January tang tara hundoi ing missing ani kungamari Irai numi pau ki manunda lakok pragadi kumi kendra madi sugunu kendra ni ki maira pai bisingna manipur pungagi ma maira pai bisingi mateng loguna kennakan mapungung jansinga lemnare Mipamatuda wango Gram Pansai ke Pradhan Amom Bina Leima wango Terakhwang Gram Pansai ke Pradhan P Baleshwar Borayang B Gram Pansai ke Pradhan Thiyam Bina Kumari Leima Amadi Kasang District ke wango Gram Pansai ke Pradhan Al Sarat Amadi Sugunu Kendra Amadi Kumbi Kendra ke Manungda Leba Maira Paibilu Sangbasing Sagangda Leba Kom Puruki Maira Paibilu Chikbi Borayang B ke Maitei Pangange Maira Paibising Saluyake Sector Headquarter BSF C1 Operation Manipur Makada 29 Battalion BSF na Sinduna C1 Post Damodarda ngasi Civic Action Program pangthokre Tharomaduda DIC SHQCI Operation Manipur SIs Kulwinder Singh 29 Battalion BSF ki commandant SIs Sonam Chering Su Saruyake Tharomasi Khungangda Leibasinga Marup oibagi mari hena section hanaba amadi amaga mateng pangnaduna mari lenyanaba pandam da chinmani tharomduda laikoi sing Soblank Nongpokak Sing Happy Land New Shalem Nongrent Napetapalli amadi Okshuna Singbagi village singsu saruyaki Hairba Tharomsi Kunsa Singna Kamana Oina Sizinadaba ISD PE pipe solar street light Jingi Masak Singh water syntax saving machine sports items in Haibadi uniform carom board volleyball basketball football volleyball amadi football ke net sixu yanthoke Tharongi Makatarakpo Oina DIG SIs Kulwinder Singhna commandant SIs Sonam Cheringa Loinana lighting Nongpokak Singh the labor all is a home de tatana mapam the labor Hansinga Unaki Amadi blanket Cheng Hawaii Amadi at the Sana Tanaba Polankia Piramke Asagumba Tharama Asi Simbiduna Polankia Pangan Biba Kitama Kunsa Singh Mike the Gay BSF Tagapa Pundo Pagaloinana BSF Amadi Kunsa Singh Marakta Marup Oibaki Mari Ningtina Tanduna Apava Atmosphere Ama Lehen Bagaloidana Amaga Corporate Taunabasu Tazabapiki DIG S8 Kulwinderna Tharomda Sarugya Kibaga Wari Watai Sanaki Amadi Apapa Santi Leba Environment Ama Tamnabasu Pondoke Tamengung District New Kaifundai Village the Leba Nupi Shingi Oiba Tha Ani Chathagadaba tailoring course ngasidike hodokre ahanbagi oina nubi kunna course asike damak ming chanke professional instructor amaso course dike damak da hapkre
Assam Rifles na course asigidamata saving maintain singba darkar leiba polam sing piduna chathakadaba course asina new Kaifundai village ke nupi sing pi tubana chingba haiduna thabak pisabage kudong chaba panggadaba loinana makoge punsibu hena pagalak lagani Assam Rifle na pakhaliba project asibo village authority na thagapa phongdokladuna Miyam na security force da hena thazabatham lagani amadi Assam Rifle na so makata na leptana Miyam gidamakta thabak taram ke asu tawbirake gani haiki Directorate of University and Higher Education Government of Manipur ginyang makada ikak as Kula Women's College Nambola Sindana College asida perspective education pedagogy question setting and evaluation under NEP 2020 haiba hiramda December ke tang kuntra dage hauraga numit tareni chatharakpa faculty development program asilo krai tharamadda MU Senior Assistant Register Aninsul Alamp Eskula Women's College Department of Human Rights के head Dr. L. Mohindro Maitei College के इका के coordinator के एस Napoleon Singh अमरी College के मणिपुरी department के head and Zoe Kumar Singh ना दोबा मिथुंगलन सिंह ओइना सरुया के थरोमददा Department of Food Technology के head Dr. L. Sumobala Devina तारामना ओप के वरथम के अदुगा program coordinator Dr. L. Ishorina Tharongi nungi oiba wadarun thamke Tharomduda ikake coordinator ke as Napoleon Pongdorakpada NEP 2020 ke makhada pangtoliba faculty program pa asina Oza Singda Hana Leramdaba Gyan Losing ke ama phangbangam lagani Angang Singda Karamna Araiba Mongda Lairik Tapi Tambigatage amadi question setting Karamna Taugatage Haibane Chingba Khanglagani College Kuntaretage Lakpa Oza Singna Saruk Yariba faculty program asina Mairoi Singda Lairik Tapi Tambibada Yamna Kanaba ama piragani haiki Hoidna oirgani habigi thajabasi ayangna thamjari aduna asungba program asi director education su mathang makhata na college singda lepna sinbiragadi afaba oja mayam soini puthokani afaba oja sing afaba chhatra puthokani afaba chhatra sing afaba society ma soidna singbu oigani habigi asi thajabasi ayangna IQC gi coordinator moina program organizer committee gi coordinator moina aina phungduksari Tera Bazada Labor Smart Security Service na Chahi Kudenge Putopa calendar ngasi Pongdona Miam da Kusina Kray. Tharomadada Social Worker RK Kaiku Lawyers for Human Rights Manipur ke Executive Director Masnam Korokhanba Luang Smart Security Service ke Advisor M. Tikendra ACRT Nepra Company ke Secretary Sakol Samb Singhaset Amade Smart Security Service Tera Bazar ke Secretary Laimujam Pratap Singh na Sarvyakhe. Tharunga Mari Lainana RK Kaikuna Smart Security Service na Chahi Nipan Chumna Manipur Amasung Mapalda Tonga Tonganba Household ge Thabak Singh Security ge Thabak ne Chingba Piduna Lauriba Thodang Singbo Singthakhe. Thabapangdre Haina Leithopagi Maho Thabak Jilau Thedana Angamba Thabak Singminasi Rally Camp Singda Lanjanaratuna Lady Singh Busu Yauna Tabak Pibaki the Magda Smart Security Service Boat Tagapa Pondoke. Manipur Nungtiki Pongba Poxe Weird Lampauge Chibidita Maibam Dana Bibo Ngarang Manipur Police na Pazan Kibaki Tong Adubo Apunba Mairapabi Loop Mayang Impalna akan Mamanda Kandem Tauropagaloina editor Dana Bibo Atuba Matam da condition Amate Yautana Tadorok Tabataragade Kongzangkia Changseneba Sem Savaloide Haina Jackson Wasu Tamlagle. Hidamasaga Marilena Ngasi Mayang Impal la Pangtopa Pomisanga Unaba Amadalubasage Secretary T.S. Rebikana Democracy Mari Shuba Yumbi Oiduna Miamda Ipau Pibage Tabak Toriba Pomi Amadi Editor Singbo Paliba Lengak Asina Ngehak Laitana Pava Punbagi Tabakya Chathaba Asiganing Day Tawong Asi Lengak Asina Makoike Mayokta Kanagumba Amatana Karigumba Wapama Amata Pongdopa Yaroi Kihang Kangan Bagi Kangan Bani Hainasu Lawai Lengaki Asagumba Kahin Batawang Asi Mayang Impalge Miam Nasu Yabangam Loy Madam Asina Impal Police Station na
itam samna warisa se haina kauraga phajanduna thamliba editor danabibu condition amada yaudna thadopire o karigamba thadurakta taragadi lup asina manipur leiba tongan ba CSO amade mahiroi lup single loinana khongjang kya changsinaba sem sabaloide haike Tathok na konariba hela pau editor maibon dana bi mitai athuba matamda condition amata yaudana thadok piro haiduna khona mari leina bujingi punging tingsinjari aduga karigumba thadok piraktaba taragadi apunba maira pai bi loop mayang imphalna langdam masida leiba CSO sing mairoi loop sing amadi tongan ba loop singa punna changsinjaraga punsinjaraga makata ba pungjang kaya changsinabagi namta sem sabalojari Thasagi tang marida kumi kendrage manung chanba wangu sagang khodraka amadi saitapurge ima singda kumi police na FIR panliba se thwa matamda FIR hanukta bataragade Manipur miyang galoinana akanba khongjang changsilagani haina salai apun ban nupi labsing lob sanulana phongdokre ngasi singzamai Chinga Makha Maistampa Laikai the Leba Sanulange Office the Pangtokiba Pogi Mipama Amada Sanulange General Secretary Akoijam Santina Hai Kumbigi Ima Singna Tabak Sudingai Matamda Santanta For Singna Langna Rakpa Tabada Nungai Daba Wahikya Season Rakpa Nupi Oibiki Izad Kongang Rakpa Ado Pamdabana Maite Nupigi Janabi Haiba Amal Labana Masikum Batabak Ase Tobayaroi Haiduna Santanta Forcinga Munaba Tokibane Masina Marampo Oiraka Kumbi Police na Ima Event Singda FIR Paliba Ase Yaning Day Ngasima Ima Eval Singda FIR Paliba Adu Lautopiu Manipura Lisang Sinna Iho Keada Sarugiaduna Lagliba Asida FIR Panba Kana Amata Yarok 3 Handak FIR Palagliba Asina Ahanbane Lamdam asida thoning da pathodokya thogleba ase Manipur lengangna irangi mingda Santranda Force kya thamjalakpa asina tholapani haine so santina phongdoki usita bje tohun biganu mase koi state government gi lenga ki yam choba thodangni maduna mase koi government sina imai belda asumba koi FR pamba yanoi haibase yo salai lutegi koi atum wakham thamjari aigumba FR sikadap taradi akhona makhan nakha kaya kungje tana nabi salai koi pandam thamjari I mase thoi base atayam tanate akhoi gi state government na central army kosul basna makhona khudung chab loraga sigumba thong ge thare ba koi thamjani Chalepathasagi Tanka Anida Itai Veres ke Maning local da kumbi Satoporda Labor second Maharizimenke Kangbuga Itaige Maira Paibi Singa Mungnaba Ama Tokiba Aduki Matangda Maira Paibi Shinda FIR Pansalapa Yaning Day Adobada Paliba FIR Lokto U Karigumba FIR Lokto Tabataraka de Manipur Ladiba Maira Paibi Singa Kusam Naraga Akanba Kongzang Sangsalagani Haina Apunba Nupi Lof Anul Bisnupur District President Laurembam Pramona Permission the Pondokre Ngasi Bisnupur Leba Anulge Office da Pangtokiba Paugi Mipamba Amada Ele Pramona Makatana Haikibada Mina Tabak Suzariba Irang Laitaba Labuk Lamhanka Aduda Karigidamata Mapabada Sipai Shingna Ngaglibano Maira Paibi Shingda Sipai Shinka Aduna Karim Kathainaba Thong Usitaba Thong Karigidamak Chataribano Maira Paibi Shinda Karigidamata FIR Palibano FIR Paliba Ase Manipura Ladiba Maira Paibi Shinda Yaning Day Athubuda Paliba FIR Loktopio Haiki Megi Tanka Ohumdagi Thorakliba Landa Ase Chahi Ama Parakadore Masi India Government Amadi State Government Athon Bane Kuki Singna Landa Rakliba Asida Palibalenga Asana Tupina Lady Bakarigino Sipai Kia Tazil Laklaka Maite Kia Watpanai Bataudi Maira Paibi Singna Tumba Jaba Kangdana Lan Asi Ngakuna Lakibane Maira Paibi the Paliba FIR Athubada Loktok Trabadi Manipura Ladyba Maira Paibi Kudimangna Akanba Kongzang Jangsalagani Haiki Paugi Mipambada Anulge Advisor Laurembam Nganbi Lupasagi General Secretary Mongzamba Anita Organization Secretary Kaidem Pramo Amadi Ate Thomi Kiaso Saruyaki Lapanina ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯇꯨꯡ ꯏꯟꯖꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯈꯣꯏꯅ FIR ꯄꯥꯜꯂꯤꯕꯁꯤ ꯑꯃꯅꯕꯨ ꯐꯔꯦ ꯑꯃꯅꯕꯨ ꯁꯣꯏꯔꯝꯃꯦ ꯑꯃꯅꯕꯨ ꯂꯥꯜꯂꯝꯃꯦ ꯍꯥꯏꯔꯒꯁꯨ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯀꯥꯟꯗ
hai bu po se affair si lok thuk thuna lok thuk piu affair khudak ta lok thuk ta batara ga di ai khoi mai ra pa di khudip manga man pur lai ba khudip pana akan ba khongjang kaya kaya sri hena changchel lakani hai ba wa pa ma chi media thong thamjari Bisnupur district ke manung chanba sagangda Santander forcing na leishin na bahona rakpada lebe yaroi hairuba Maira Paibi Tara Nitoida Manipur Police na Paliba FIR Atuba Matamda Handokadabani Haina Kokome Women's Wing Assistant Coordinator W Luang Lemana High Cray. Ngasi lampian pata leba Kokomege Office ta Pantho ki papawgi mipama amada wapama ase Pongdok Laduna Luang Lemana High Maira Paibi Tara Nitoida Paliba FIR Karigumba Handok Trabadi Lamda Pasige Maira Paibi Ima Singna Manipur Deke Central Force Tantong naba akanba khongjang changsilakani hainasu lengakta section 1 thamlakli thasigi tangka anida sagangda thokiba thodok aduma maha regiment ke personnel singna irang leitaba mafam aduda irang lehanaba honabani haina lawi numida aduda makoina utkiba thawong ado yamna lujataba security force amagi lechanni maha regiment na ima singi phi munkiba Haibasi Sarak Tambaga Japmanai Kuki Nupi Singna Towning Bada Towbadana Karishu Towbangamde Luinana Kuki Singna Maitida Onsinduna Miham Mipunda Kaya Jatava Matamdana Karishu Towdraga Maitida Onsinduna Awaba Pidi Maramaduna State Asidalediba Santander Forcingna Todiba Lichat Peningai Oide Hiramba Asida Lengana Miyang Sangtuna Atuba Matamda Imatarani to the Paliba FIR Handokadabani Highness Pondoke. Koigi sigi kano se plan je koina silakanda hauje ayamba koi hana khangnaram daga ju miyam punam le pa punam khangnarabani na nakhong sar ba koi ngi lei ba ima le ba ki hoji hoji phawda ayung ma purang na ba haidana mayam na chali ba sing da angang jing ji da koina thongna ga pi dana chali ba si da amuk chu moina du bang tawra ga di ya lei ba koi ima sing dana tana lamdam sigi na ha sing phawda sawra ga di mama mama kan na ba hona da makoi su maya da mai hawlak tana makoi makut da kulai ba thorkani ha bi ju koina miyam da thamjari ni Haukiba January Thasige Tanka Anida Maharegiment Idhaina Kumbigi Maira Paibi Singe Usintaweda Batawangkar Satarakpadage Maharegiment Amadi Mapamdugi Maira Paibi Sing Anige Marakta Thokiba Taudogadugi Matangda Ngase Poiri Lemeron Maira Paibi Apun Maluki Past President Ke Kumudinina Mayatang Malauduna Kumbi Bazada Mipamama Pangtokuna Warib Ahum Laukre Warib Singadudi Manipurgi Maira Paibi Kudingna Kumbi Maira Paibi Singi Matakta Paliba FIR Panba Yaroi Haina Chamanana Leminaba Luinana FIR Kaktriba Pawa Chamanana Kongjang Sangsen Minaba FIR Adu Condition Amata Yaudana Withdraw Tohanba Maraksida FIR Paliba Mio Shingda Mipa Mipun Tawrapa Matamda Manipur Miamna Amata Oina Tengna Minaba Habisini Ngasigi Mipam Duda Amokoge President PH Nando All Manipur Women's Voluntary Association Ge President Y Kunjarani United Clubs Organization of Bisnupur District Ki W Basanta Maira Paibi Apunba Lok Bisnupur District Ki and Tambalema Unified Peace Coordinating Committee Kumbigi W Opendro Amasung Command Central Committee Women Wingi W Sarda Devina Chimba Musing Su Saduyaki Jiribangi Lamlen Kunt Harinagada Koilas Taba Horamlaga Loishinduna Lediba Asi Atuba Matamda Loishim Haina Ziriban Lamland Harinagada Miangi Mipama Pangtokre Mipamatuga Mari Lenana Yaipal Lamsing Loke President Wainam Pravina Hai Lambi Asi Jiri College Kadamdala District Hospital Taba Yamna Maru Oiba Chanaba Chataba Yadraba Lambi Amani Lambi Asi Semba Horamlaga Luishindana Ladiba Mapam Singa Asi Nungjuta Latringai Manunda Mari Lainaba Singa Amadi Manipur Lengana Luishin Bio Haina Mari Lainaba Singi Mapamda Apil Toki Kagendrazi Research Committee Ge Advisor Oina Thopuramba Laikuram Niranjoina Ngarang January Ki Tang Mangage Ayukta Laikidabada Lubasage President Mayangbam Kunja Biharina Tharamapo Oiduna Awapa Pondopagi Mipam Pangtokduna Mipam Mama Pangtokre
Laikhuram Neranjoy English ang Majamapan Niputaro Megitang Kuntarukta Wangkai Kaitel Asang Bida Leba Laikhuram Be Ibobi Amadi Mangol Ngam Bigi Macha Oina Taibang da Khongdaraki Lamda Masigi Mitai Mayega Chaukana Bahona Bada Sobat Thauzang Lauram Badanatana Mitai Mayega High School Ge Assistant Headmaster Oina Thopuduna Angang Singda Mitai Mayeg Tambirake Manipur Lengaki Education Department Leba SSA Ge Program Officer Kam Deputy Inspector of School DI Oina Suthau Pubirami Senior Citizens Forum Imphal East Ke Secretary Oibatanatana Tunga Malukya Ga Samnatuna Manipuri Chakotorang Kya da Masage Ojaba Thadutuna Tabaktoram Kya Toramba Mishangne Mahana Laikidaba Matamda Maki Luinabi Amadi Macha Ani Thanamne Mahana Laikidabada Kagendra Research Committee na Ikai Kumna Bakalona Imam Manungi Awabadasu Committee Asina Sarubia Zari Hairi Nauna Kalaba IRB Amadi MRG Training Task Tangtarada Asamda Taunaba Tagani Hariba Wapam Asiyaningde Pangai the Ladiba Manipur Police Training College da Oina Training Taubiu Haina Universal Mother Organization to Umogi President Moirang Tem Sorojini Leibana Haikre Ngasi Lampenda Leiba Umo Opista Pangtokiba Paugi Mipampa Amada Wapama Asi Tamladuna Sorojina Hai Lebaki Irang Asana Marambo Edaga Relic Camp Singda Leba Candidate Kaya Ama Training Taugadaba Asida Yauri Madam Aduna Miramda Training Taba Yaroi IRB Amadi MRG Kalaklaba Masagi Maramdam Pangaida Training Topam Laina Laina Atopam Mapam Asamda Training Togani Habasi Mama Oina Ama Oina Yaningde Hausik Luraba Tampamba Asida Asamda Training Gidamakta Sakadabani Habasi Laibak Tibani Madokaramna Makhada Chinung Manung Pauraka Karamna Chatkani Makoi Gidamakta Ladiba Langak Asina Security Ningtinangak Senduna Pugadoribra Natraga Flighta Chatlaga Makoigi Achangba Paisa Punama Putokadoribra IRB Amati MR Kalaklaba Muikea Ama Household Rally Camp Singda Labakea Amasu Yauribani Haina Pondoki Amda Training Tagani Government Tagani Havada Aikogi IRB Oigadoriba Amadi Manipura Palgi Oigadoriba Candidate Singna UMOgi Maigai Tamdari Nakoina Saka Kidamakta Tabaki Yenga Chatpado training to was a Koyaning day. I could take you in a lady you have a mama, Mona Koi Tamdari, Mother Gormina Chatlo Haraga Chatpado Tobigano. Numitpur Leptana Yangson Mangangodaba Mapambada Aditya Alwan Ngasitong Cray. September Anida Tagakiba spacecraft Ado Numitke Maikeda Ta Mari Jumna Changsindona Laklibani Thagi Katangba Polda Hanba Oina India spacecrafts Tagatba Ngamkibagi Matunda Ikuidana Aditya Alwangi mission de ISRO-na launch Kibane Prime Minister Narendra Modi-na Tabagasi India ke scientist Singna Suktaba Laitana Tabak Tawudagi mission as a Mai Papangam Libane Solar System Board Tizana Pagidamagda India ge Anba Space Base mission to Adugi Mami Hindu God Surya ge Ming Loduna Thonki Surya Asi Aditya Haina Sukhangnai L1 Haibana Lagrange Point 1 Khangnai Mapamasi Numita Amasong Pitribigi Marakta Laiba exact place ni European Space Agency na Haibada Lagrange Point Haibasi Achoba object aniki gravitation forces ke cancel topam mapamdi Mapamasida spacecraft Amasong Sand Branda Lengtana Lehele Ngakbigani Sundrangda Lengtana Lehele L1 Ase Pitribidagi million kilometer 1.5 Lapi Mase Pitribiga Numika ge Lamnabaki Chada Amani Hairi Isaac Toruraba Liberant Flag Bashal MP Lily
Norfolkta tongkiba Indian crew kankibagi ahanba video thaduraklei. Rescue tauraba crew members singna Bharat Mata ki jai haina lauraduna makoibu rescue tawikhiba Indian Navy da thagapha phongdoki. Rescue operation adu elite marine commandos narcona chataduna Indian taramanga yauba crew member kunmathoimak kankibani. Kulai paiba pirates tarukna Liverant flag Bashel adu hijack taunaba honake haidi. Indian Navy na khonglai yangna sangsana operation sataduna crew members singa dokan mangam kibani. Indian Navy ke wangang loi Commander Bibek Madhwal na haikibada frontline to warship INS Chennai na cargo vessel adu bunung thingi pung ahongat minute taramanga tabada phangmangam ke. Crew members singa adu sapagadaba maphamda lotuna leiram ke. Marcos Commando Singna Jahaz Aduda Changbadadi Hijacker Singh Adulam Hairi Operation Singna Haikebada Pau Phangpaga Indian Navy na Maritime Patrol Aircraft P-81 Amadi Predator MO-9B drone season Aduna Bashel Adubo Kupsen Senake Indian Navy ke Marine Commando Singna sanitization operation Azu Satakibani Hairi Enforcement Directorate Idina Bengal Municipality ge Hanagi Chairman Shankar Adhyabo West Bengal ge ration distribution scam case ka Marilena Nangasi ayo phakre Haukiba Sagorjan Numita ED official Singna Shankar Adhya amasung Trinamound Congress Luchingba Sek Chajanbo ration scam case ka Marilena na makoi ge Mayum Singh Red Chathabagi Chatpalambi ge 24 Parganas District Miamna Edek Tarakpada ED official Singna Tonglapa Kargi Mingsen Singh Kaibagaloina official Humso Aso Open Nankibani Hausigarubada Maruiba Pau Amane Pizari Media person Singna Tinariba Awaba Mati Kudung Sadabaloina Kangi Kanagomada media person Singda Aki Akang Piba Natraga Pressure piba togumsi haina Manipuri Governor Anisha Weekend High Crate. Morang Dangasi Chief Minister NBN College Pagatan and Mission Hodo Crate. Perspective Education Pedagogy Question Setting and Evaluation under NEP 2020 Haibahiram Danumit Tarini Chatarapa Faculty Program Resolution Crate. Loinana Numipu Leptana Yangsan Bangam Gadaba Mapam Aditya L1 Ngasi Tungkre. Imis Paldam Gasegadi Matang Sidaloijere Ming Tabiri Vesung Makana Kumsare.